तसेंगना थौना फब लानमी अमददि मागी मथौना मरिंगजल उथोकपगी अकक्नबा मफम मतम हाइबा अमा लेते यू ngaugera गंजा ngaugera तसेंगना मरिल खाब लानमिसिंगदि मोइना लेखिबा मफमदगी लिंगजेल सि मेक सेंगना सेंगना दुमुथोरी मसिमक US आर्मी के सर्जन पीटर लेमन हारिबनि पासदे थोकी अप्रैल तारीख 1970 नुमित्सदा महांगना गंजा बंगलाउना ngauringay मागी बेस्ता अतदा खमलाइदा नोमे कापसलक्तुना लांदारखिबा नॉर्थ बेनामिस लानमिसिंगदा अकीबगी मसा ओइबा मथौना अथोक्तुना गंजा फजना ngauna पीटरना लांथिंगनगी पीटरना मशीन गन फजना न खपथबने गद मशीन गन की मतुंगदा एसोल राइफलना यामलबी यeknaba लानमिसिंग लुरेल साइखाई हनबने लैमाइदा पुद्रुप केल हनबने यeknaba कुंगबा मपा यंगगा हैंड ग्रेनेड हुड हुनजिल्ले यeknaba नक्ति नक्सलकलबा मरु हानबदि नंगलोइदबु तंजादा खुला यावदा किनजेजे तासनदे सेंसिलगा यeknaba खजाइदा नाखांगदा नातोंदा माइथोंदा किन्ना तुप छिनजिल्ले ngakthi chapथे फुट पाइरिबा मिसिंग मतेंग मरक्ता कापथोकलिबा मागी थौनागी कुमहैदुदा नाकल अनिमकी लानमि खरदि नोंमे कापकाव माबु येंगदुना लैनखि हाइनै अइसु थाजै लंबा लैतबा मागी मथौना मरिंगजल सिकदम अमेरिकन लानमि अमदा पीबा ख्वाइदिगी थाक वांगबा तकमान मेडल ऑफ ऑनर पीजन माबु इकाय खुमना फुटखि लौविरसे वियतनाम लानगी जेमाय अमगी वारी Gnza ngauna yeknaba charong kelhankiba American lanmi Peter Lemon Peter June tarik 1950 da Canada ki Toronto harim homestay da poki Peter na jahi ani da ngaidingai makhoi ki mung USA ki Michigan harim homestay yum honglaki Michigan मफमस्ता मरिबाक निंगबा मी क्या थेंगनबा मदि ममामपागी कोइ थाथादोक्तुनि योक्पा मनिंग मखा तमहनबा खुयोक चायोकना पेटर लेमन अकी अखंग लैतबा दुगुमनि पाम चा मोइना चाउरखी चही तरेत सुरपदा पीटर राइफल कापनिंग थीना हैरे अमदि मोइ लेकाइदुगी अंगांग सिंगी गेंग अमगी खुटपु पीटर नोइखी माना लुसिंखी चही तरेत ngaidingi madamstagi असेंगबा लानमी अमद चेनगदबा मदिंग मगुल सिंग लेकाइगी हलसिंगना पीटर लेमनदगी अंगांग ओइना उबा फंखी Vietnam lan thorpa matamda US ki kachin kuya sinthungna communist bu tukat chabagi yeng thibagi wakhalon ama light kum paktak chanturakhi Peter mareba ki damang lan thengna ba yongning bagi thilna masa pu mathumat khre ngaingam singam de masa gi chahi tarani panhek surapda Peter 1969 da US army join tawki ahan boina Peter Kentucky da leiba Fort Knox Army Base tagi magi maruiba khongmi lanmi singi training phangki magi sikar haiba marusing laiba mapambom pangaling baduna Peter akhana lanmi ma soitan orakani thajabadagi training instructor namabu squad leader hana hapakhi matam kharagi matungda Peter hena khumang choksin mamakhalgi training gidama Fort Polk hariba khana training center stay damu tharakhi Mana army join torakhiba tha mangagi matong July 13 1969 Peter Vietnam gidama USA thadokhi Thongna pharamba lanmi ayamba Vietnam yorpatadi mi pai chaunarakpane ayambane Maraibakta mitpang na hangadra matam chupagi mit usinduna hangadra khanbada thamoi tanik naba ayambane mi oibagi hongna sani sumdong nabasi अदुबु पीटर दे हौजिक फाव मागी मतमोइ पिक्सन्द्री काप खाइनरगे हाइदुना सेम सादुना दमक लेरी अदुबु था खरगी मतुंगदे लाकमिनब लानमी मरुप लोइसिंग नोंगमगी असीबन सुम उमसलक मयंग ताथरकलबदि पीटर फरम ममागी थौनासो अकीबनि जोइ थोखनग्रे मखोइ खुदिंगमक मथवाइ वारे मथवाइ नुंगाइनद्रे मखोइना सोकनरिबा लानसि मसि कानादबने सोकनरमद्रसु याबनि खनबा फाव यौनारकपदगी डिप्रेशन लैबा फाव यौनारकले
Sigumba awaba wakhalgi polamstagi ngaktang warsu kaukthoknaba lanmising asna pambai misisna bahoraki kari pambai Gnza thakpa matam maduda Vietnam da Gnza se marang kaina madi irai laina fanglami 1970 ki March da Peter ki unit Tenen province da leiba Illingworth haina khangnaba fire support base amada transfer toraki Fire support base haibase Yeknaba ki elakar sangna sangsin khraba khongmilan misingbo darkar hektar pada sungba artillery ki mating pangnab leiba base ne Peter hoina leiba base se masi aduki mati khudong thiningai oiba base amoirame Jungle mayai da leiba ching amada saba base oibana Yeknaba ni ngan ngana ifong phongna ubo famne hoi lanthingnar ko matamdadi jingdol da base oibasigi masigi kanabs leitabdi nate nongthaki tingbang loba matamdadi fighter jet singna jingdol da makhoi gi mi lei khanglabnina jingdo sohanda jingkhong chingya doina bom line haithaduna Yeknaba mapai line hatpe halle jingthak da base sawasna adubo North Vietnam Island missing so makhoi gi mamang ya soibdagi yam marui ba para amadi phawre ayuk nungthil Mangal leiringi matam da lanthingna wasi nongthakte he pharaktar kali khanglapuna nongthaki tengbang kawba lugada matam ahingi amam madoina lanthingna naba lan tana naba sem sakhre numito 1970 gi April tarik amani nongya yogadaba minute manga taruk tangaire Base Commander Michael John Conrad jungle da karigumba chawba mami ama leng olakpaki ingit radar da phangbadagi alam khongalami Peter gi unit khulai thangatuna senthorktuna marum amamamda masa thupsinduna nongmai baton singdu jingnaba maikai romda onsinduna thamnai Commander Conrad na guli kharopan fair dokthoi jungle lomdei guli halaktawna Conrad na lanmising masa masai mafumda hanjanaba yathang piri Mapung phana mamba hingdugi khudong chawal lawduna landar badra khanbana makhoi kanamta ne ta bangalomde mathaing thanaba Gnza chamkhanari nongyai matu pung aniga minute 13 chalakpuda ahanba kapukpa North Vietnam rokena I pau phona nabi yung liben tenado yotek yona walalle North Vietnam Island mi chamrina hoi lauduna American land mi chani kulari ba base to lan taslaki Gnza bangbang ngauna hiplamba Peter pokhai bagi makholu ta bang nuksit ki mang thana jentori Peter na machine gun na fajana na kapthavane kada machine gun gi matungda assault rifle na yamla bi Yeknaba lan missing lurel sai khai hanbane laimai da putrup kel hanbane Yeknaba kungba mapai yangaga hand grenade hud humjilli Yeknaba nakti nakslaklava maru hanbadi nangloida butanjada khula yauda kinjeje tasnura sensilaga Yeknaba khazaida nakhangda natonda maithongda kinna tup thinjilli ngakthi chapthi Peter na mamasa fanathina sokla fao haukat kangkhat ngamdraba marupsingdo saphaba mafamda poduna thangjinba first aid pibda su Peter na yam chaung mating pangpikhi ayuk ki pung manga tarakudadi siyahuda North Vietnam Island missing jungle da mungsensanki numit asida Illingworth base ki lanmi kudimongna thonagi mathak lingzel gi wangmada Yeknaba thengkaina khibakidama lemjana fam oreba makhal phaka kya gi takaman singna yikai khumna bodki